ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯄꯥ ꯑꯃꯅ ꯑꯉꯥꯡ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯀꯛꯄ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯆꯪꯕ ꯐꯥꯎꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯣꯡꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯃꯤ ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛꯇ ꯌꯥꯎꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯌꯨ ꯊꯤꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯑꯝꯀꯤꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯔꯦꯟ ꯂꯧꯅꯥꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ PMGSYꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 8ꯀꯤ ꯁꯦꯟꯐꯝ ꯂꯧꯊꯣꯛꯈ꯭ꯔꯒ ꯅꯤꯡꯊꯤꯅ ꯊꯕꯛ ꯁꯨꯔꯝꯗꯕꯒꯤ ꯃꯔꯥꯜꯗ ꯏ ꯑꯃ ꯁꯁꯄꯦꯟ ꯇꯧꯏ ꯍꯥꯏꯅ RD&PR ꯃꯤꯅꯤꯁꯇꯔ ꯅꯤꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MAMI TVꯒꯤ Manipuri Prime Time News ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯄꯥ ꯑꯃꯅ ꯑꯉꯥꯡ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯄꯣꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯀꯛꯄ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯆꯪꯕ ꯐꯥꯎꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯣꯡꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯐꯣꯡꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯀꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯒ ꯄꯥꯎꯃꯤ ꯈꯔꯒ ꯎꯟꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯀꯣꯟꯁꯇꯦꯕꯜ 1,912 ꯅꯧꯅ ꯂꯧꯅꯕ ꯉꯁꯤ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯣꯁꯠ ꯑꯗꯨꯗꯤ ꯇꯦꯂꯤꯀꯣꯝꯒꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ 305, ꯃꯦꯜ ꯁꯤꯚꯤꯜ ꯀꯣꯟꯁꯇꯦꯕꯜ 909 ꯑꯃꯗꯤ ꯃꯦꯜ ꯐꯣꯂꯣꯋꯔ 305ꯅꯤ꯫ ꯑꯗꯨꯒ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯅꯧꯅ ꯗꯣꯛꯇꯔ 200 ꯑꯃꯁꯨꯡ ꯅꯔꯁ 3 ꯂꯧꯔꯒꯅꯤ꯫ ꯂꯧꯒꯗꯧꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯒꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯕꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯄ꯭ꯔꯥꯏꯃꯔꯤꯒꯤ ꯑꯣꯖꯥ 1,000 ꯂꯧꯕ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯃꯤꯔꯦꯞ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯁꯠꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯍꯤ 3 ꯀꯣꯝꯊꯣꯛꯀꯅꯤ꯫ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯍꯤ 3 ꯀꯣꯝꯊꯣꯛꯄꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯔꯝꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯀꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯈꯤꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ILP ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ILP ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯕ ꯁꯤꯁꯇꯦꯝ ꯖꯦꯅꯦꯔꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯒꯅꯤ꯫ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯄꯔꯃꯤꯠ ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯤꯡꯛ ꯇꯧꯔꯕ ꯑꯥꯙꯥꯔ ꯀꯥꯔꯗꯁꯨ ꯃꯊꯧ ꯇꯥꯍꯜꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯆꯪꯂꯛꯄ ꯂꯦꯕꯔꯁꯤꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ILP ꯄꯤꯕ ꯌꯥꯍꯟꯕꯒ ꯂꯣꯏꯅꯅ ꯄꯔꯃꯤꯠ ꯄꯤꯔꯝꯗꯕ ꯂꯦꯕꯔ ꯌꯥꯎꯔꯝꯂꯕꯗꯤꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯆꯞ ꯆꯥꯅ ꯂꯧꯈꯠꯀꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ILP ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯅꯁꯨ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯗꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯥꯏꯖ ꯔꯨꯜꯁ 2019 ꯁꯦꯝꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯅ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯗꯨꯗ ꯑꯦꯛꯁꯥꯏꯖꯀꯤ ꯀꯃꯤꯁꯅꯔ, ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅꯆꯤꯡꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯆꯞ ꯆꯥꯕ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯥꯠ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯛꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯀꯦꯐ ꯑꯦꯟड ꯄꯤꯗꯤ ꯃꯤꯅꯤꯁꯇꯔ L. ꯁꯨꯁꯤꯟꯗ꯭ꯔꯅ ꯂꯨꯆꯤꯡꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯗꯁꯨ ꯌꯥꯅꯈꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯟꯁꯤꯌꯟ ꯑꯦꯟड ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠꯁ ꯑꯦꯟड ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯠꯁ ꯑꯦꯟड ꯔꯤꯃꯦꯟ ꯑꯦꯛ 1976ꯀꯤ ꯃꯈꯥꯗ ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖꯇ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯡꯗ ꯂꯩꯕ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯂꯥꯏ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯦꯡꯕ ꯈꯨꯕꯝ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ Inner-line permit system se khara hena strengthen tawnanabaidamakta akhoi khara cabinet na warep lawgi maramdi akhoi laaga kanagumba ama Manipur da laaga mahaki leibham je si ada ILP akhoi na piba kanjida my permit piba kanjida akhoi jaga hayanba first thing maki phone number maki Aadhaar duga link tawba phone number du so reveal tawhanba akhoi gi keno du dipianba duga hanadi akhoi gi deputy labor commissioner na akhoi gi labor sing ji keno je ILP ji pirame adubu deputy labor commissioner ga loina na deputy commissioner na jo
sige kenosi labor sing ki pin na bagi to kana gumba labor khara contractor amana puraga mogi ILP permit to pairam dagadi akoi kenosi da so akoi contractors da so penalize tawna bagi akoi wareb lawgi duga khwaidagi maru boina kana gumba manipur lae thokiba matam sida akoi ki kenosi khara hena changak padu da akoina strict toiba sumaina thokiba du zo yam strict oina mo ki thokre haibagi keno adugi system do in place thamdana bidam da keno tawri Lenga ke officials sing na reserve forest area da mi leba yabagi ayaba piram labadi makhoi gi mathakta akan action lokhat kani haina chief minister and brena phongdokre wafamasi vandan vikas kendra mela hudopaki tharamda chief minister and brena phongdoki bani Pradhan Mantri Vandan Yosna Amadi Trifet ki meeting makhada Manipur lenga ki forest department sinduna palace compound leba MSFDS ki campus tangarang pangthoki ba mela hudopaki tharam adida chief minister and brena hai Lenga na kanago mamiyoy natraga furuf amatagi mayokta laite tungi mirol gi damak khanduna lenga na umang wamang yokhat na ba tongan ba thaurang kaya paikhali umang na ikhoi gi thawai ni reserve forest area da lo kaina lesin ba sing tak thok na ba lenga na thabak paikhali reserve forest area da lenga ki official sing na mi leba yabagi ayaba piram ba thengna rabadi makoi gi mathakta akan action lokhat kane prime minister Narendra Modi na kumjalis ng 19 gi April 13 da hodoki ba Vandan Yosna asi state asida kumjalis ng 19 gi October 13 da hodoki bani scheme asina state asige tongan ba self help group singi member listing ni funipan chamapan 19 romda masana masabu thabak pizabagi khudong chaba piri state asida puthok liba pothok singa se value addition tawduna amadi ningtana packaging tawraga malengi kaithel da compete tawna ba honasi loilina food processing factory ama imphal gi mafam chabam amada link khatpa mathok tai hainasu magda makhata ki Same way about state. I mean, I'm always there. So that the potential like the person that the missing sigi human resource. Aduki matik wang kraba. Like kraba forest yam line lobby gano. Maram the forest is alive. Forest like that sing le roy. Sor hon me aroy. Khanlo. Ay nangasi uwa may yang khanlaga papi thano pami yang thapadu di ikong komi may thado ka jar tawye. Madugi effect na generation to generation. Oxygen wal kani. Then soil erosion lak kani. Adugi mayam na ikagi ngasi koina paisa yam tingna isa foreign the like number thari ba mapan the like number thari ba na hayeng halap kan di sor hon ba yaro isa do adu ngasi koina forest kan da ba de na sangai ba honor ba pot mayam se Thoram aduda territorial forest division na hangdokpa stall taramari chief minister and brena haktingna na yingsinki Thoram aduda agriculture minister TS Viswajit principal chief conservator of forest Dr. AK Joshi forest department ki maru aiba officials sing amadi tongan ba self help group sing na singi member kayana sarugya ki Liquor Prohibition Act yauriba chana kanun sing lenga na mapung Pana pangtok tabadagi Manipur da yugi ichaw thoktuna yu thingba ngamdabani haina apunba Manipur kanba imaluf amkilgi president Laurembam nganbina paumi singda phongdokre nupi samas ki president thokchom ramani yauna tongan ba nupi luf ki luchingbi singna ngarang chief minister and brand unar raba matung lamfel da leiba nupi samas ki office ta pangtok ki ba paugi mifam amada Laurembam nganbina hai podyan yawba singdaba yu thokpadagi thakpadagi orakliba fibam asidagi kanbangam haunaba yu legalize tobani haina chief minister and brena phongdokki ba wafam adu yaba ngamloi yu legalize toba yana bagi tongan ba wafam kaya ama chief minister na phongdoraki yu legalize tobagi matangda chief minister na phongdoraki ba wafam singadu chanaba yaroi haiba wafam ima singna thamlami Goa haiba state asida foreigner mayamgi lamthumbam oiriba chakotpa state amani Goa da yu legalize towi haiduna Manipur da su yu legalize togani haibagi wakalon aside laivak thibani India ki state amataga Manipur ga changdamnaba yaroi fibam amatada yu legalize toba amadi yu sungnaba machine Manipur da pusilakpa yaroi lamdam asida yu mapung fana thingba ngamnaba Prohibition Act mapung fana chana halo cabinet ki waref handok trifawa tongan ba akan ba khongjang kya leptana changsilagani haiba wafam so chief minister da phongdok lemle haina so amgil gi president Laurembam nganbi na makatana phongdoki
Prohibition Act tugi chap chaba wahalan thoksingdu namchallaga thamgibana maram oirakanda yu thingbasi ngamdabani aibase aikoi chap chana thammi India gi manungda leiriba state khuding maka aikoi gi Manipur ga amata chandannaba yaroi aikoi gi hana leijaramba culture aikoi gi hana leijaramba custom yu sungbada lighting gi da soisti da kari da sungbadu natana madu aikoi gi sidai sida sungbam moina torokpadi yaroi aduga loina na makoina thakjaninga su moina lighting gi tawjagarga su madu commercial oina mapanda laloliti ki oina thadorpa su yaroi PMGSY gi makada lambi semagi thabak paikhaliba si lengana kumna yengsili PMGSY gi makada paikhaliba lambi semagi thabak singkupna yengsili lupa crore tare ki sanfam lagthokraga ningthina thabak suram dabagi maralda EE ama suspend tawri haina RDNPR minister yumnam khemchana phungdokre loidana thabak tagi pothakraba EE ama gi mathaktasu jab chaba action lokhalagani haina RDNPR minister yumnam khemchana phungdokre wafamasi MPCC ki president MLK Megas Sandrana PMGSY gi makada lambi semaga mari lenana yamlaba sanfam lawthokre haina charge tawrakhiba adugi matangda pangthokpa pawgi mifam amada minister Khemchana phongdokhibani All Secretariat Labor Minister Khemchangi Office Chamber da Real Engineering Department ki engineer sing yauna pangthokiba pawgi mifam aduda mahakna hai None district ki manung chanba reng pangtagi mongzaron khulen 4 ki kilometer 15 sangba lambi ase sem na balupa crore tare ki sanfam lawthokraga thabak ningchina suram dabagi maralda EE thabak tagi suspend tawani masidana tana thabak tagi pothakraba EE amagi mathakta su return rule gi matung inna kari action lokhatpa yabagi habigi matangda DP da thadakre MPCC ki president MLK Megas Sandrana phongtokiba news somdaldagi more 4 ki kilometer mari fataruk sangba lambi ase thabak ningchina sudana yamba sanfam lawthokre haujik lupa lakh 10 rom tamak ngai hore haribasi labak thiba wafamni hariba lambi ase kumjali sangani 13 ki artwork formation cutting culvert amadi protection wall gi thabak paikhatna balupa crore 38 lakh 9 ki sanfam thadaraki hariba thabak singasi haujik fawda chada mariful lotion bangam lei aduga kumjali sangani 13 lambi asiki stage anigi makada black topping gi damak continuation program oina lupa crore ni fut 3 lakh 9 ki sanfam thadaraki black topping gi thabak asisu chada homfu hena loshilakle masigi damak lupa crore 19 ki sanfam thadokpa laikre lambi asida thada ki was sanfam ka lemhauriba thabak aduga changdam nabada sel lana season ki bagi wafam laite minister Khemchana makhatana hai rengfang tagi mongzaron khulan forward gi kilometer 15 sangba lambi asi sem daba sel lawthokraga thabak ningchina suram daba adugi damak FIR chanhanba yabani adubu hariba lambi asi khunja singi yamna maru oiba maramna FIR chankiba tarabadi lambi semagi thabak leptaba yaroi maram aduna numit 15 nigi matam piraga thabaki progress yangthoknaba hotnabani thabaki progress lerabadi khunja sing chatok sasin tawda kharada oirabasu safagani kariguma thabaki progress leramdrabadi sel lana season nabagi maralda contractor adugi mathakta su chap chawa action lokhatkani democracy chatpali bakni haiduna su oida padawa wafam ngangba si tawhaningde Department amagi documents tingasi public domain da leiraba ngaktani masida MPCC ki president and department asigi marik chumba documents sing pamlabadi pung kunmari ki manungda pige loinena housing PMGSY gi makada thavak suri ba wafam sing MLK Megas Sandraga punna chatminna dura yingsimina si haba wafam su minister Khemchana makatana phongdoki Ganatanda sa palabang da opposition ki dagdi yaman sa awlo kasu. Uida paida si pongang ngang masi topiro sini tumdani si. Ay na singna buda Tamilong district sa di unsatisfied uida ba tawakra leire si ay mamang media da su haja re. Ay na pangwar record tu sa laga yeng buda mayam su ubire. Asaw pa sama lokto ka tabang titit sule hobi. Sida na supplement ujani si. BJP sarkar na lut tawre hay bang thopra ba. Tika dara mana paisa access lokto amadu sarkar ta na ya bra. 2008-9 gi congress si matam gi thabak ne ba. Tarun brido. To ay congress si matam congress pan bra. So tawlibat thabak tu gi engineer mafam tarbi engineer amadi thega da du nganga lore adu gi mahutta hekta party of the faction was this I feel very unfortunate. PMGSY gi makada thadaraki ba lupa crore listing ama chatre ki sanfam engineer amadi contractor sting na lawthokre haiba RDNPR minister Y Khemchan masabakna khanglabanina enforcement directorate ta thigat hangadabani haina Manipur Pradesh Congress committee ki president MLK Megas Sandrana phongdorakli hiramasi gi matang da hokiba tang tarada Congress bhavan da pangthokpa pawgi mifam amada wafam singasi phongdokladuna MLK Megas Sandrana hai
PMGSY gi makhada Chandel Senapati Tamenglong amadi Churchanpur district ki Saukhat Thauranga mari lenna thadarakki balupa crore listing ama charter ki senfam asi kumjalis sangani tara taranipan amasong kumjalis sangani taranipan tarama panda mari lenaba engineer amasong contractor singna manaraga lokthokre habasi minister Y Kem Chana yingsin bachatpada khangbangam kre thabak ningtina suram dana sel lokthokibagi action lokhatpagi mahutta numitara mangani leraga amuk yingsin balakani haina matam tharam kiba adu angakpa fawi miyamgi Saukhat Thauranga senfam thadaraklaga miyoi kharan narunda haina thopigi chanabi asi thingna balengak asina khonaba mathau tai senja thumjagi mayokta leiba lengak oirabadi ahanba amasung ani suba face lupa crore listing ama charter lokthokpada January basing action lownaba enforcement directorate ta thigat hangadabani natrabadi Delhi da chatuna India ki president amasung prime minister da wakatlagani government of India na thadarakpa senfam singgi utilization certificate thabang ngamdrabadi PMGSY gi ahum suba face ki senfam thingzin kibasu yai Congress party asi opposition ni haina khallabasu puthorakli ba wafam singa sidi miyamgi yai fanabani party asina matam gi oina Saukhat Thauranga mari lenena puthorakli ba wafam sing chummi chumde khangnaba thabak suri ba mafam sing da haktengnana yengsin ba chatminna se haina su MLA ke mega sadrana makhatana phongdorakli 2019 da pachalo ko hujik another 15 days matam piti amuk revisit tawkini highway delay tawgi maram kari ngasimak Manipur Pradesh Congress committee demand to hand over this case to the ED masi khudak ta phupi ki dam deba chief engineer na witness hoiraba additional chief engineer na witness hoiraba additional chief secretary of Manipur na witness hoiraba poto kari amuk matam lok hitege All Manipur Students Union ki paw form ba yani yaroi habigi matang da che naba ama lakpadagi press ki ning tambada khuthing jinbira kanu haijuna ngarang pawmi sina wakan mifam chathakre All Manipur Working Journalists Union Amzu Editors Guild Manipur EGM amadi Manipur Hill Journalists Union MHJU amasung tungan ba CSO gi luching ba sing punna famin naduna waref lomin naraba matung ngasi dagi pawmi sing mahausagum e paw form ki thabak amuk hoba haina yanakre All Manipur Working Journalists Union Editors Guild Manipur amadi Manipur Hill Journalists Union na stenduna ngarang ayuk pung mapandagi nungtil pung ani fawa kay sampat lay mazam lekay ki community hall da masing yamlaba pawmi sing na sarug yaduna wakan mifam chathaki wakan mifam adu loraba matung tungan ba CSO gi luching ba sing yawna orakliba fibam adu ki matang da Manipur Press Club da khanani ki mifam ama amok pangthoki mifam aduna MSU gi market ki media da thadrok pa cherol natroga mahiro luf asiga mari lenaba atopa pausing yanaba fibam ama lautre fawa phong da bahaina yanaki hari Manipur da leriba school khudimak ayuk pung nipan dagi class haunaba Department of Education S na thokiba order adu ngakna chattaba private school sing yaure makoi gi mathakda akanba micheng sanglagani haina Manipur Students Federation MSF ki president Khangema Vidyasagar na phongdorakle wafam asinga si MSF ki kunmari suba mapo kumon numit kamari lenena wagatel thangnozam lekai de leba MSF ki head office complex ta pangtok pathoram amaga mari lenena Vidyasagar na phongdokibani hanagi Manipur Human Rights Commission ki acting chairperson Khaidem Mani MSF ki hanagi president amasung hauzik advisor oiriba sing yauna pangthok ki ba thoram aduda Vidyasagar na hai lamdam masida thokpa thodok singda MSF da ichang thona angamba thodang loduna lakli makha tana so mahairoi kunai amadi miyam yai fanabagi damak angamba thodang logani kunai ama saukhatna ba honabada education ki maru eba adu yenglaga MSF na makha tana school amasung college singda akanba micheng sangkhigani maru oina high school amasung higher secondary school singda akhanaba micheng sangduna waliva infrastructure amasung ojana singba kaya men kanaba honabada masak thokpa thodang logani loinena mahairoi singmayai kaba chinjak tagi lapna leinabagi pandamda MSF na chei asidagi school singda haudoki ba drug prevention campaign makhata na lamdam asigi tongan ba school singda chathaki gani haina so Vidyasagar na phongdoki School college singda maruine higher secondary high school singda koi mesebna awon bakunai ama afaba kunai ama prokna bugida makta kanma miyang changduna waliba akogi infrastructure da ade ojada waliba leiru singji min khana bogana bada mesebna asoga daita makhatana adumak loki gani habo phang si thamjage hauji private school singda khogi government na adi director na thokiba nipan da gagadabni haibasigi mayokta private school singna hauji niyom indana leiri base
masi athu matamda government na yingchinbiu sigi mathakta MSF na su athu matamda masigi mathakta yingchinba hawrgani habasima tamjabi Manipuri Students Federation MSF District Committee Zirivam na Sanduna Kunmari Suba MSF ki mapokomon tharam ngasi Zirivam District ki Bapuparada Leba PWD Guest House the Pangtokre Tharam adu the All Zirivam United Club Association Ajuka ki President Mutu Maipaksana Mangang All Zirivam Mairapai bi Apun Baluf S Susila MSF District Committee Zirivam ki Advisor and the Main Dressing Vice President DS Samanan Singh na President Member Singh Oina Saruyaki Tharam adu the Zirivam the Leba Paumi Singh Dalingan Fiya Yadra ikai kumna basu utki. Colombo da pangthokiba SAFF Championship da winner oiduna Asian qualify orakpada natana Saudi Arabia da pangthokadaba AFC Asian Cup lisangani kunhumdoi kisu qualify orakraba Indian under 17 team da yauraba Manipur gi football stanaroi Dimalem nganba Suraj Kumar ngangbam Bovi Singh Korau Ricky Maitei Mangang of Phoenix Eldoni Saijang Nagarin amadi Tanglol Son Gangtebu All Manipur United Club Organization amukona taram no opagi taram amangasi pangthokre Kwakatel da leiba amukogi office ta pangthoki ba taram no opagi taram adu da lof asigi president PH Nandoluwang hai Manipuri macha sing ayambana maringjal yamna lei yekna baga lanthek na bada hanba leikidraba Manipur macha sing adugi Charol Sural ekoina stanabagi lambi da so mai papa ngamlak pasi yamna singthaningai oi afaba tunglam chat amagi damak mai paktuna sakotpang ngamna ba tumba chaba khangdana hona minasi stanaroi amadi Sadra Singh asidi kunai asiki tungi asa yamna tauribani aikoi hena hona si mai pakpa puraksi amukona su matam chupada sanaroi singi damak lepkani loinana darkar orakpa matamda sanaroi singi angama mating pangkani hainasu All Manipur United Club Organization ki President PH Nandoluwang namakatana fungdoki Ako'y lamig kitang chumna pabiragadi Malayam kita papata ako'y sanaway sa kimating hihene Punuraga Pikraba Manipur se Sana bagigam tadi Ako'y yung saktuling ni mga maliba ama Suway din ang bigyan Ako mo sanaway nini Adong maliba ka na Adong maliba ka kimiyam ka na Napulad ka na Saktuling nga kasi mahok sana Bising yang kita bagi segi persentase pada matanda Manipur na sana kung kapag di ba ay simba ba ito kung ang bawat pag mabulisin at ang matiktikyan niya ito eh. Social reformer through music and sports kilamdam Mahatma Gandhi International Award fanglakpada natana UNESCO Award so fanglakaba Manipur gi maming leraba saisakpa amadi sandaroi konthozam bovin nauria pakhanglakpa ACG MLA Soraisam Kevin oktuna poni thawakre ngarang ningthemsa karong dalaiba MLA gi yumda pangthopa achamba thoram amada ACS gi MLA S Kevin Hai kunai asigi oina asiguba lemzaningai oraba award ama fanglakpa si thaganingai ni afaba thabak kaya pangthoktuna tunggi mirol gi damak karigumba khara tauramnaba thanamnaba honasi lamdamasi ing tapa amadi nisagi epakta iroinariba nahasingda afaba pautak piduna achumba lambida puraknaba honaminasi hainasu MLA na makatana fongdoki Yambana ngasi hawrokpada yam wana hujrakpa aduga isaigi kalagi hiramsida yamna matam sangna wana honajarakpa misa amakhakni aduga amuksu piingai de hona khoigi sanabagi hiramsida tukimatik yamna thawai yauraga laksaba yamba amakhakni adubu ngasi di ekhoigi khunai sigi oina ekhoigi ngasi sumaina award lauraga lakbiba sigidamakta aina dabu bimbu haini leitana thagachari aduga lamdam sida ekhoi santi leiba aduga yamna ingtapa aduga nisagi ipakte iroinariba icha isu ke ama horo ibasing sida ekhoi anauba sa ama pirakanda hena afaba samasamu oiminarasi haibase ayaki maikaidagi thamjak marak thana ten break amatang lauminasi Dr. Helena Optometric College North AOC Infalgi Academic Session 2022-23 के admission hausare program offer Bachelor of Optometry specialties da matik charwa infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi dambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute
Institute Daily Training ki khudong chabasu leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 da contact tawbiu Mangarak Suba Langbal Kaichen DS Enterprises Kaisamthong presents Disneyland Mela Kam Expo. How kiba September tang tarataruk English singeri kungani thoi. Numit asidagi leptuna sathajaragi. Loina na miyam gi yengjaduna October gi tang tarataruk phauba chathajagadori. Numit jumba pung tarani thoidigina numidang gi pung mapan phauba hapta kangjebungda pangthukjari. Thailand, Bangladesh, Pakistan, Afghanistan amadi Nepal. Hairiba lebak sing amadi India gi state kullomdagi product lising manga gi mathakta mafam asida phanghanjari. Miyam gi yengjaduna October gi tang tarataruk phauba sangdokjari. DS Enterprises Kaisamthong present Disneyland Mela Kam Expo 5th Langbal Kaithe Sungsho Shoidan Amutang Imung Manung Puduna Lakpiu. Break imatungda mayam bataram na uchari. Lona Thinkraba Lalhalo People's Revolutionary Party of Kangleipak Pripak Progressive ki Fingang Lanbi Lingkat ki bagi Nimfutaruk Suba Kumon Tharam Hoki Batang Mapanda Party asigi General Headquarters Tactical Camp Training Center Mobile Camp Amadi Best Area Singh Sumapung Fana Pangtok Rihaina Lalhalo asigi Media Coordinator Lanchenman Press Thadrok Pacharol Amana Hari Pripak Progressive ki tongan mamafam sing da pangtok ki bakumon tharam adugi mapung oiba thoramna party ki chairman na piba pausal patokpana oiki haina cherol asina makha tarakli Khongzom Salt Village da leiba Slopland Public School da Lona Thinkraba Lalholof KYKL na ating bathambagi wafam adu yaning da bafong doktor ngasi school asigi mahiroi amasung makoi ki parents singna school gi kata wakat mifam chathakre wakat mifam aduga marilen na school adu da class 12 tamliba mahiroi amana hai school asi residential school ama oiba maramna topa state Tripura amadi yumthang nariba Myanmar leibak taki su mahi tamli maram aduna school thinglagani haina warep lorapa si mahiroi sing larik tamba fangnaroidra habegi wakalda awaba oide school thingbagi warep asi handok piduna mahausa gu mahi tamba fangan biu haina apil tarakli Pasagi damak dimangi damak chatragi isi ko sila tina khanbi basin nuaite siguma thabak se tawbiganu chatra khoigi habidi khoiju kijai maramdi akhoibu laik tamba fangaroidra habegi khanbagi awaba se lai aduna khoigi ke baki snam singna khoibu chinjan ba isin haibu khot bachi tawbiganu maramdi Slowland School da free education lai awdagi sai da khatana tana chatra jing atoba toba Manipur gi mapandagi ju sida laik tamduna lai haiba chatra mayam jibu moigi punsi ji sida laik tamdrabagadi moini thingjanbigi taragadi akhoigi punsi je kamaina layu haibano Wakan mifam aduda mutum Nirmala Kobi mahiroi amaki apokpi na hai school asida Khongzom amasung masiga naknana leiba khul tara romdagi sentok marang kai draba imungi mahiroi jama nimfu romna school gi tuition fee thidan amasung atai khudong chaba kaya fangduna lemna mahi tamle school asine hek lingkhalakpadagi langthabal khariba khul asigi oina school asine hek lingkhalakpadagi ngasi fawalupa amata laudana mahiroi sing mahi tamalakli school asi kumjale sangani kunhumdoidagi thinglagani haiba wafam thamlakpa asina school asida mahi tamliba sentok marang kai daba imungi mahiroi singda choba pollum ama oire Tripura dagi mahiroi mapan amasu hauzik lupa ama fawalaudana lemne school asida mahi tamle asugumba kaya asi ubiduna school thingbagi wafam adu handok piyo haina mahakna su apil tarakli makha tarakpada hauji tamjari basata mayam sida sunatana session khudingi sahi khudingi sata singje don free of course da local gi oiriba duga hek thangnana lariba lamthabal haiba khunsidagi di school jina hek lingkhat ba horakpadagi ngasi bawda free da sata sing lai tamjiraga lai aduga sigumba mayam lairaba hogi khungangda leijariba lairaba mama mapa mayam sigi yengbiraganda aine kai khunajaba loinana KYK gi pasangda Slopland Public School da thambiriba athingba se lathokbiu Saina Institute of Medical Science Sims ki rep kesta January ba miyoi singda piramba interim bell amasung anticipatory bell thas ki tang tara da Manipur High Court na kakhibadu JSC against rape and sexual harassment ka walam daibung na taram na okli hari hiramasi ki matang da JSC na thadropa cherol amana hai court ki yathang aduna rep kesta Chennai hariba Sims ki director
Managing Director Yumnam Sujit Kumar na matam kayagi mamangdagi tawrakpa thawrangi manung chana yambem Noni Vela Elias Sonia Laishram Kunjarani Amadi SK Wazit Saga Lautu Naraga Chathakiba Haibasi Mayek Senghale Ozagi Maikum Uptuna Mahairoi Amagi Punsi Manghaliba Mue Singi Matakta Japtawa Wayal Dauduna Miam Kangna Cherak Pihodrabadi Kunai Tunglam Chata Singnaba Oirakani Loina Oza Amasung Mahairoi Anigi Marakta Lainagataba Mari Mankiduna Pamdaba Taudo Kaya Toklapasu Yai Maram Aduna Lengaki Maikiti Lokatfam Tokpa Taudang Adu Chap Chana Lobi Haina Cherol Asina Makatarakli Regional Institute of Medical Science RIMS की Community Medicine Department na paikhalakpa Real Health Training Center की Health Program की sarugamo oina Health Talk की thoram amang ngasi Vistupur District की Vistupur Ward number 1 da pangthokre ngasi की thoram aduga mari lenina RIMS की Community Medicine Department की heads oiriba RIMS की Dean Academic Akoizam program की meeting makada Health Educator Mega Center na lochingduna pangthokiba Health Talk aduda department asigi intern singna miyamda cervical cancer, colon cancer, lungs cancer, amadi breast cancer na chingba singi matangda santokna taki. Thoram aduda saruk yakiba miyamda health checkup tawduna lem hidak langthak singsu yantoki lunina urine protein sugar test amadi blood group khangdokpagi khudong chabasu fanganki. National Savings Scheme NSS Postal Life Insurance PLI amasung Real Postal Life Insurance RPLI ki matangda nomagi eba awareness kam account opening camp among us Vistupur da leba kyamba ningsing sanglenda pangthokre District Administration Vistupur Directorate of Small Saving Manipur amadi Department of Post Manipur Division apunna sindina pangthokiba awareness camp aduda Directorate of Small Saving ki Director Rajendra Karnong Thomba, Vishnupur District DCL Vikram ADM H. Bovi Sarma, Additional SP Roni MAIBAM Postal Life Insurance Development Officer Tulsi Das, Moirangi BDO Risikant Loitong Bamna Atoiba Mitunglan Oina Sarugyaki, Tharam Aduda Wangang Loi Singna National Savings Scheme, Postal Life Insurance PLI Amadi Real Postal Life Insurance RPLI na Miyamda Piba Kanaba Singi Maramda Standuk Nataki, Tharam Adugi Ani Suba Station the Upliftment of Poor Marginalized and backward section of the society ki maranda panel discussion amaso pangthoki panel discussion adu da AC to DC Vistupur Azaz Hassan Social Welfare Department Vistupur gi DCPO and Nandashyam Directorate of Small Saving Director Rajendra Karnong Thomba Department of Post Manipur Division ki Superintendent of Post Office Headquarter LTK Nasing Basu Sarugyaki District Health Society Imphal East Nachinduna National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke, NPCDCS ki Makada Chronic Obstructive Pulmonary Disease, COPD and Pulmonary Rehabilitation Clinic amangarang UPHC Khatrilegai da hangdokpakalonina World Heart Day gi tharam so pangthokre. Use Heart for Every Heart Habitim da pangthokpa tharam aduda Khatrigaon Part 1 GP ki Pradhan MD Fazlur, Imphal East District Additional Deputy Commissioner Samim Ahmad Sa, CMO Imphal East Dr. L. Indira, CMO Imphal East ki Neurologist Dr. N. Hemant Kumar na President Member Singoina Sarugyaki. Tharam aduda Sarugyaki bamyoi chamaromda lem na ECG random blood sugar test amadi BP checkup ki khudong chabasu fanganki. Handak pangthokadariba Municipal Council gi Mikhal gi damak Kaksing Assembly constituency gi oina BJP gi election campaign social worker Naurem Navachandra now Kaksing Ward number 1 dagi ngasi hodokre campaign hodokpa aduga mari lenina Navachandra na hai Municipal Council gi Mikhal ga mari lenina Ward Taranithoi leba Kakching Municipal Council da BJP gi mirap loina thadokani miyamna su BJP gi mirap sing na mating pangbiu haina phongdoki Thauram aduda Kakching Municipal Council gi hanagi councillor amasung BJP Kakching Mandal gi thaupu miyo singsu Sarugyaki hadi Nisamaro fangna muthatkina bagi pandamdang sana khotna bagi lamda hanadagi hena akhanaba bijing sanglagani haina Pangal Students Organization PSO Manipur gi President Farid Vogi Mayumna Fongdokre Wafamasi Hata Dalaiba
Faizia Hai Madrasada Pangthokiba Pangal Students Organization ki Taramari Raksuba Foundation Day ki Tharam Amadam Hairoi Luf Asigi President Farid Bogi Mayumna Fongdokibani Ambuko ki President PS Nando Luwang MSF ki President KH Vidyasagar Yauna Masak Nabamiyo Kiana President Member Oina Sarugya ki Tharam Aduda PSO ki President Farid Bogi Mayumna Hai Hairoi Luf Asina Safong Lakpadagi Lamdam Sigi Tongan Tongan Be Isu Kiada Sarugyaduna Lakli Quality Education Purakna Begi Wakalonda Su Tabak Tharam Kaya Leptana Pangthokli Tungi Yumbi Oihogadaba Youth Singbo Nisadagi Kalhonaba Sana Konabagi Landa Ahenba Miching Sangba Tangai Fadre Masigi Wakalonda Jai Kudigi Ima Saravivi Football Tournament Pangthokuna Lakli Masida Natana PSO Sports Meet Haiba Tournament Amaso Pangthokuna Mafam Kaya the Awareness Bibigi Tabak Horagani Hainaso Pangal Students Organization ki President Farid Bogi Mayumna Fongdoki Ichel Computer CSC Vistupur Ward Number 4 na Standuna Technology Sakalakpagi Matung Inna Miyamda Cyber Security ki Matangda Kanganabagi Pandamda Nomagi Eba Awareness Program among si Vistupur de Leba Yangoy Ningtau Community Hall the Pangtokre Mairoi Singna Sarugyadana Pangtoki Bataram Aduga Mari Ledina Ichel Computer gi Proprietor Karam Dina Chandran Hai Mobile Phone Season Nariba Mue Singda Kanagomba Hacker Karana Makogi Kana Balonabagi Dama Computer Amadi Vanki Maramda Ninchina Kangdaba Mue Singda Namtak Toba Amadi Blackmail Tobagi Pautari Asugba Kaya Asidagi Karada Werebasungak Topangamnaba Angang Singda Losing Ehunaba Awareness Programasi Pangtopani Haina Sumagna Makataki OTP amagi through natraga samjam da QR code amagi through da amangwa ataba phone ba yai kuda manakan da se nangi phone da ai OTP thagen amata habiru haka da aigi details lelo thukkiba chingthukkiba yabagi yamna achawbu ama leba ai chingthokpa habida akoina khale as ai account da balance out de na balance out da tiba min oi aigi privacy hajabam leba aigi photo ji chingthokaga moina crop torokanda image ta kaida ma hapsila kanda spread torokanda akoi blackmail torokoi possibility leba Tharam Aduda Certified Computer Hacking Forensic Investigator Hemanta Laishram na Resource Person Oina Sarugyaki Kanglasa Hiranmai Love YPA Hiranmai Amadi Women Action for Development WAD na kusam naduna sinduna Drug and Violence Against Women and Children in Manipur Haba Hiram na Nongwigi Eba Kanani Nabagi Mifama Mangasi Hyanglam Hiranmai Dalaiba Haurema Sampubi Community Hall the Pangtokre Kanglasa Hiranmai Love Thang Tagi Sokaya Utuna Pangtokiba Tharam Aduda Retired Principal U Kunjo Hyanglam Gram Panchayat ki Pradhan E Santi Amadi Retired Headmaster M Rajendrona President Members Singoina Sarugyaki Tharam Aduda Social Scientist Dr. Danavir Laishram WAD ki Secretary Sovita Mangsat Tabam Amadi Social Worker Yaskol Ningthauzam na Resource Person Singoina Wangangki Ngarang numidang pung taraga minit yang kaini panom tarakpa duaida Imphal Police Station ki manung chanba uripok wa dukan mangda accident ama thokre thaudok thokfam dagi fangba pau amagi matung inna Hyundai Venue car ama Norem Thong lom dagi yamna yangna tharaklaga uripok wa dukan mamangda khamdura leba ready go car ama thongai ramlaba matung telephone ki post amada thomlaga Indian Bank ki branch office ka thangnana leiba dukan ki wall amada amuk thomlaba matung drain da tasinki hari accident aduna maram orga ka hena asok abandi yaukidre accident thokpagi pawdu hek fangbaga mafam aduda Imphal Police Station ki OC and ingo cha laktuna yengsinki Kaksing District Police Commando ki team amana heroin kilogram amaga kona na miyoy ani fakat pangamkre faraba miyoy sing adudi Chandel District ki manung chanba sakpi karong ki longpi village tagi hausikna Churchanpur ki ke nivang fight leiba Voigin Gute Chai Taranipan Amadi Churchanpur District ki Loktak Project tagi hausikna Churchanpur ki ke nivang fight leiba Di Lulun Simte Chai Kunipani Hari Police tagi fangwa paugi matung inna Kaksing District ki SV Sre Wat ki meeting makada Kaksing Commando ki OC MD Abbas Khan ki command makada District Asiki Commando team amana ngarang nutil pung ama makairom tabada miyoy sing aduna tongduna lakpa scoreboard gari check tauba Stake tauba heroin powder adu fabani hari gari adudagi sapon cap humputara manga da haptuna purakpa heroin powder kilogram ama rom fakat pangamki Farbamiya sing adu drug sing aduga korana makataba logi tawak lokanaba Kaksing Police Station da sinakre hari
ahanba oina Green Can Industries na mapan suba Mahila India Reserve Battalion ki Caravan Model Vasta mobile toilet install tawduna khusina kre mobile toilet install tawduna khusina bagi tharam aduga mari lerina Green Can Industries ki provider Justin Laishram na hai yamna challenging oiba maungda ahanba oina mobile toilet ase samgat kibani makha tana atopa mafam singda system ase thamna ba honari ahanba oina mobile toilet yauraba Caravan model बस कुसिन नबा अपेन वोक्टुना मापन सुबह IRB महिला बटालियन के कमांडेंट खुशनाम सरमना ग्रीन कैन इंडस्ट्री वथागत बा फोंगदराकली याम चैलेंजिंग होइगिबा बदन अखोइदा यामना तौनिंगबम सु फाउना तौगिबा हाबते अखोइना सिसकी पोचे कोई बटालियन की मैम कमांडेंट ओइ बिलिबो से नाइना IRB के मैम शर्मा की मानसो सजेशन तो बिरपा कोइदा अतंग अदुदा कोइना सु याम तौनिंगिबा सिगी मोबाइल टॉयलेट से हाबि मेला लेबी मैम सिगी वाबो से कोइना सु अंडरस्टैंड तो हाबि वाली ले बसिना अदुदा कोइना फजनम तंग तौगे हैना सि तौगे ने अहामबने कोइ मणिपुरदा सिगी मोबाइल टॉयलेट में हापसे गाड़ी मनुंगा Panba yabadi nupi singna mafam chadabada kuine duty tawba amadi lamsang satpada thengnariba awaba singadu khangduna Manipur police ke DCP P dongal na thorang ase paikhatpani hari Sigi caravan model toilet asi koi season na badi howdri season na ba hawra matunda awat pa koi atum Green Can Industries ka tana zaraga improve tawna ba hona zage Anglo Manipuri War 1891 Martyrs and Freedom Fighters of Kanglei Pakna Stendina Athoba Sarai Thangal Amadi Atai Athoba Singi Mafum Dahikat Lekat Tambagi Chamba Thoram Amangasi Kaisampata Leba Ipaki Office the Pangtok Haina Justice Committee on Anglo Manipuri War na Thadropa Cherol Amana Fongdorakli Cherol Asina High Kumjali Singama Chanipan Marifudra Mathoigi Anglo Manipuri Lanjao the Ningtona Mayang Kangi Thangal Kunda British Kit Telegraph Officer Superintendent Mr. Melvin Amasung Signaler O'Brien ani hat naba yathang pirakpagi matung inna athoba sarai thangal na luchingduna makoi ani hat ki madugi matung tarakpada athoba charai thangal British kim while matung inna kumjale singmaka chanipan mari fudra mathoi gi October gi tang tara humdoida kanglagi get maningda fasi tawraga hat ki loinena athoba Mr. Gokami Amasung Mr. Gohona Kalapani da loi thaki Loigi matam loraga halaklabasu khunja sing awawataga rakhanbadagi makoi ani khul adu thadoktuna mafam khangdana leiki haina cherol asina makhatari Kasar District Marcolinda Society for Metis Chambers of Commerce Assam SMCCA gi branch office amangasi Manipuri Development Council gi chairperson su oidibi SMCCA gi legal advisor Amri Nana Rivan Kaktuna hangdokre SMCCA branch office hangdokpa aduga mari lerina SMCCA gi legal advisor Amri Nana hai ngasi hangdoliba branch asina mapandagi lakpa maru oina gari driver singda kharada oiraba sumating pangma ngamdagani gari driver singna office asida lupa yankai amasung Jamagi member registration tawraga makoigi analaing amadi khudong tiba thoklakpa matamda SMCCA na mating pigani loina office asina piriba khudong chaba sing miyamna lobiyu haina sumangna makataki medical help हमदे पुलिस की माजे दगी help हमदे custom की help हमदे असे पुनो मकी help पीगनी है ना हांगो organization सिकी खुदों चाबा से लोगनी है ना खंजबा vehicle चिन्ना 50 rupees कोई अनि भोगना ले असी से पीरका बकोई कोई ना सिकी खुदों चाबा की India na yumbu oiduna thasagi tang taramathoidagi sathaba haukiba FIFA Under 17 Women's World Cup da India team gi sanaroi khanbada haukhamaning lekai dagi Lisam Bavina amasung Ingo Rockmaya lekai dagi Kaisa Melody anibu World Cup asida sarubyana bakhalakpada IFA amasung Amfabu DFA Thawal na thagatpa fungdurakli FIFA Under 17 Women's World Cup da India team gi sanaroi khanbada yaroklaba Lisam Bavina amasung Kaisa Melody ani ase mabugi thawdaldagi Yafaba Pina Birasanu Hainaso DFA Thawal gi Secretary Al Kula Dazana Thadropa Cherol amana makatarakli District Football Association DFA Thawal na Sindina Wangzin Katong Popi Sports Complex ta team mapana group ani thokna khayoktuna September 13 dagi sataraki ba 3rd Division Football League Tournament listingani kunito gi winner Kanglei FC Thawal na oikre
ngarang sanakiba final match aduda KFC Thawalna UMFC Moizingbu goal ani amada maitiba piduna winner oikibani KFC gi mai papi goal sing adu El Inaucha amadi S Lenina match ki minute ahum amasung kontrani panda goal amamam chankibani UMFC gi amata ngarba goal aduna Salatur Rahmana kontrahum doi suba minute chanba ngamki ngarang loishinbagi tharam aduda DFA gi official amadi atai member kaya so sargyaduna makok mathang tarba singda mana mathum singsu yantoki Sunface Cup SPT Sports Management Private Limited Astanduna Thaski Tang Tarutagi category ani Thona Satarakiba Sunface Cup Manipur Listangani Kunito Ngarang Luang Sambam the Leba Yai Football Ground the Lotion Cray Ngarang Sanakiba under 13 ki final match da WUFC Wangzina AFC Kaubu goal ani Sino the Mighty Papiduna category Asiki winner Oiki WUFC Wangzingi goal ani Ado Dezo Atokpamna match asiki minute Mari amasung tara mga da chanbangam ki loilina under 16 final match da F4C cycle na Neshu Kurai Bugol ahum ani da mighty papiduna category adugi winner oiki ngarang Sunface Cup Manipur listangani kunito lotion bagi tharamda Youth Affairs and Sports ki Director D Fulen NK Kuman Davita Children Home ki Executive Director Dr. Thansok Kamkra Amadi Lengaki contractor Nong Tombam Raghumanina President members Singwina Sargyaduna Manamathum Singsu Yantoki Panba Yabadi under 13 category gi winner WUFC Amasung under 16 category gi winner Nesuna Lakliba November gi tang tarada Guwahati da pangthokadaba NE Junior Championship da Manipur gi maut sinduna Sargyarugani hari The Modern Youth Club Leimakong Mapal Nastanduna Ani Suba Ima Bidonu Trophy Listangani Kunito Men's 9 Asia Open Football Tournament ngasi Leimakong Mapal Playground the Team Kunmari Nasarugyaduna Hudokre Rest Today Rest Tomorrow Make Health Your New High in Life Not Drug Habit Team the Pangtokba Tournament Aduda Lamlai ACK MLA ki H Ibomcha Dilo Chana Seijangi ZP Amom Zamini Telo Chana Seizang GP ki Pradhan Hygrism Nimai Leimakong Mapal ki Ward Member Oina Memcha Development Committee Leimakong Mapal ki President NJ Razen Amadi Laishram Ravindrona President Member Singwina Sarugyaki Thoram Aduga Mari Lenina Modern Youth Club ki General Secretary Sanjay Maksat Tabam Nahai Tournament Asina Maike Asomgi Sanaroi Kaya Putok Tuna Nisagi Ipaktagi Kanbangam Gani Na Sing Sana Kotna Barom da Sangsilak Tuna Masama Ufana Tamdabaki Pandamda Tournament Asi Pangtokpani Haina Sumak na Fongdoki All Zirivam Sports Association Sanduras Tarataret Suba and Harish Saran Memorial Sub-Junior Boys Under 15 Football Tournament Lisangani Kunito Zirivam ki Babubrada Leba Zirivam Higher Secondary School ki Sanabung da Team Taret na Sarugyado ngarang dagi Haukre All Zirivam Sports Association ki President Ambrose Zakantana Firal Chinkatuna Haudo ki ba tournament aduda Sarugyari ba Team Sing adudi Group A da Cookie Sporting Club Rani Bank Oriental Club Babupara KMYC Kamaranga Ziri FA aduga Group B da PSG Kalinagar PYC Faitual Amadi UPC Uchatholni ngarang tournament haudopagi ahanba match da PSG Kalinagar amasung UPC Uchathol sanabada UPC na PSG bugol ahum ani da maitiba piki tournament adugi ngasi sanakiba match da PSG Kalinagar na KMYC Kamaranga bugol ani Apigani goal ahum ani da maitiba piki hayengi match da Ziri FA amadi Oriental Club sanagani Panba Yabadi Tournament asi Ziri Bazardagi and Prem Sankarna Mahaki Lake Draba Mapabungi Maminda Katpani Hari Aroy Bedamaroba Pau Amana Bizari Angang Mari dagi henna poklabadi imung adugi miyoy sing Manipur lenga na piba khudong jabang punamak kakpa yauna lenga ki tabak changba fawda ating batam nagani haina ngasi form ki ba cabinet mi form na waref lawkre lenga ki officials sing na reserve forest area da mi leba yabaki ayaba piram labadi makoy ki matakta akan action lawkat kani haina chief minister and Prena Fundokre Liquor Prohibition Act Yariba Chana Kangon Singling ang mapung fana pangtok tabadagi yuting ng Mandabani Haina Amkil di President Lauren Bangan
PMGSY की मखादा पाइखलिबा लंबी सेबगी थबक सेन कुत्ते यंसली लुपा करोड़ तरह की संथम लखोखरका निंचिन थबक सेन दबगी मराजा AE अमा सस्पेंड तौरे हाइना RDNPR मिनिस्टर लिनाम खेमचाना फोंदोक्रे ममी टीवी की मणिपुरी प्राइम टाइम न्यूज मतंग असिदा लोइजरी मियंग ताबिरिबा सिंबु अमुक्का हन्ना चन माइबमना खुरुमजरी Dr. Helena Optometric College North AOC Imphal के academic session 2022-23 के admission हौजरे program offer Bachelor of Optometry specialties दा matik charva infrastructure गलोइनना secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leiraba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाब सुलेगनी लोइनना कोर्स असी हेक लोइबका इंडिया अमदी अवॉर्ड ता चाद चामा जॉब प्लेसमेंट लेगनी अकुपा मरोल की दमक 977406